अहानबद मीडिया रिपोर्ट लुसरगा मणिपुर दिल्ली की सीएम खन्नब दिल्ली खन्नब यारी है मणिपुर दिल्ली की अनब चीफ मिनिस्टर होगदब मई खन्नब हयें अथेंबद प्राइम मिनिस्टर नरेंद्र मोदी यावना दिल्ली बीजेपी की अवांग थाकी मिफम पांथोक्लब वारेप लौरब याई पागे लिखुन फोंदोरपगी मपा लेबा की खोंचत प्राइम मिनिस्टर नरेंद्र मोदी हयें दिल्ली हलक्लब हंदक मिखल पांथोखिब दिल्ली एन बेरेन फम थादोखिबदगी हांगदुना मणिपुर की अनौब चीफ मिनिस्टर मसक खांगतोक्नब मिफम पांथोक्नब यारी मणिपुर कना कना चीफ मिनिस्टर ओइरक याबगी हाइब खंगदना लेबगा लोइनना मान पामजब मियोइसिंगी मिंग पंगपन पन्नरबसु कनाबु चीफ मिनिस्टर ओइना हाबलप याबगी हाइबदुदी प्राइम मिनिस्टरना हलकलगा पांथोक मिफम वारेप लौबने हारि दिल्ली की ओइना सुप मकोक थोंब लुसिंग खरगी मिंग कन्ना पन्नब मरक्ता थासगी तरागा मापन अनौब चीफ मिनिस्टर वसक लौनब थौरांग फावबु तौहौख्रि हयें अयुक पुंग निपान मखाइदगी मापन फावबगी मनुंगदा प्राइम मिनिस्टर नरेंद्र मोदी हलकलब यारी अमदी माकना हलकलब मतुंगदा बीजेपी की ओइबा अवांग थाकी मिफम पांथोक्तुना दिल्ली अमदी मणिपुर की अनौब चीफ मिनिस्टर ओइबा याबा मियोइसिंग मसक खांगतोक्लब याइदि दिल्ली की थासगी तरागा मापन अनौब चीफ मिनिस्टर वसक लौनब नुमित फाव लेप्तुना लैरबना अतुप मतमदा चीफ मिनिस्टर ओइगदब मियोइ खांगतोक्पगी थबक लौखलक यारी दिल्ली का लोइदना मणिपुर की अनौब चीफ मिनिस्टर अमसु खलक याइदि थासगी मपन एन बेरेन चीफ मिनिस्टर की फमदगी रिजाइन तौखिबदगी केयरटेकर चीफ मिनिस्टर ओइना लैरखिबदो ngaraangdagi मणिपुर लेजिस्लेटिव असेंबली की सस्पेंडेड एनिमेशन थमखिबना केयरटेकर चीफ मिनिस्टर सु लैतना मणिपुर की लेंगा गवर्नर अजय कुमार बाला की खुथांगदा प्रेसिडेंट द्रौपदी मुर्मुना यिंगसिंदुना लैरि हौखिबा चाहि इं लिसिंग अनिगा कुनगनिथोय की पांथोक्पा तरानिथोय सुबा स्टेट असेंबली की मिखल बीजेपी ने यामना चावना माइ पाकपगा लोइना हौजु यानदब मयामना मरम ओइदुना नापाक तानरबस बीजेपी ने मेजॉरिटी ओइबा अमदि पार्टी मयामना सौगलिबना मियामगी अपामदि अथुबा मतमदा लुसिंगबा मखंदुना मिखल बोट पीदुना मियामना खलकपसिंगी लेंगा अमा लेहनबनि पनवा याबदि बीजेपी ने लेंगा सौगलिबा पार्टी सिंगी एमएलए सिंग मणिपुर हौजुक लैरिबा बीजेपी की अवांग पोकलमदमगी थबक पुबा एमपी डॉक्टर समित पात्रना अममम तोइना उनदुना लुसिंगबा अमा खन्नबगा मरी लैनब थबकसिंग लखलिबनि इम्फाल लैदुना बीजेपी की एमएलए सिंगदनतना अतै एमएलए खरगसु दिल्ली दा हौखिबा मतम खरसिदा समित पात्रना उनदुना मणिपुर लैरिबा पॉलिटिकल गी ओइबा तंगतादबा फिबमगी वारोइ पुरनबा थबकसिंग लखतुना लाखिबनि समित पात्रना दिल्ली लैरिङैदगी यानदबसिंग मरु ओइना एमएलए सिंग उनदुना थबक लखतपा मरक्ता एन बेरेन चीफ मिनिस्टर की फमदगी रिजाइन तौखरबा मतुंगदना इम्फाल होटल लैदुना एमएलए सिंग उनदुना वारोइ पुरनबा होनखिबनि अदबो अनौबो लुसिंगबा खंदना लैबा मरक्ता गवर्नरना रिपोर्ट अमा हौखिबा युमसकसन नुमित गवर्नर की सेक्रेटरी सुमन सिंगाना दिल्ली पुखरबा मतुंगदा मणिपुर लेजिस्लेटिव असेंबली सस्पेंड तौदुना थमखिबनि हाइनसु पाउसता मखातारी अतोप पावमन हक्सांग पुख्रे अनी हयें पुखीदरी नुमिदांग लमसांग पुलिस कॉम्प्लेक्स सीआरपीएफ पर्सनल अनी कापलगा हाटपद लोइना अतोप निपानबुना सोगलगा मतुमद कापसिनजदुना सीखिबा सीआरपीएफ पर्सनल दुगी हक्सांग रिम्स पोस्टमार्टम तौरगा मयम राजस्थान पुख्रे पर्सनल दुगी ममिंग संजय कुमार कौई सही निफुगनिथोरम सुरे सीआरपीएफ की हेड कांस्टेबल होइबने माना कापद लेखिद्रबा सही कुनगा मंगा रोम तंगाइरिबा हौखिबा सही इंग्लिश गनिगा कुनगा हुमदुरे थबक संगलकपा सीआरपीएफ की एसआई रवि रंजन कुमार बिहार मसुम जम्मू एंड कश्मीर की सही यंखैगे निपालुम सुरबा कांस्टेबल तिलक राज की हक्सांग ngasi rims ta postmortem tawraga CRPF की लम्फेल लेबा मार्फुग तरुक सुब बटालियन पुदुना हौनबी मतुंग इना इकाई खुमना बुत्रे मखोई हक्सांग सिंग हयेंग सु मपुंग फाब इकाई खुमना बुतुना मयुम लमदमदा पुखिगनि हाइनसु पाउक्सना मखाताना फुंदोरकली मखा चथरक पोइना तो पावमना काउंसिल न लौबा क्लास 12 एग्जाम पांथोकनबा सेम साब लोइख्रे एग्जाम मनुंग मखल अमतगी अयेर अपन पिबिगनो ओजित थासी की तरागा तरेतगी हौदुना पांथोकदोरिबा काउंसिल ऑफ हायर सेकेंडरी एजुकेशन मणिपुर न लौबा क्लास 11 अमदि 12 की एग्जामिनेशन की सेम साब पुनमक लोइसलखली मार्च 23 फाव सथगदोरिबा एग्जामिनेशन सिबु मपुंग फाना पांथोक यानबा एग्जामिनेशन मनुंग कनागुंबा लुप अमतना वन ब्लॉकेट यावना मखल अमतगी अयेर अपन पिबिगनो हाइना कोसीएम की चेयरमैन तखेलामम ओजिना अपील तौरखली हिरामसिगा मरी लेना ngasi babupara da leiba कोसीएम की ऑफिस ता पांथोकपा पाउमिसिंग उनाबा अमदा चेयरमैन ओजिना मखा तारदना कोसीएम न लोबा क्लास 12 की हायर सेकेंडरी एग्जाम 2025 सिदा साइंस स्ट्रीम द माहिरोई
ꯂꯤꯁꯤꯡ ꯀꯨꯟꯒ ꯆꯅꯤꯄꯥꯟꯒ ꯃꯧꯗ꯭ꯔꯥꯒ ꯍꯨꯝꯗꯣꯏ, ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯇꯔꯦꯠꯀ ꯆꯥꯇ꯭ꯔꯨꯛꯀ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏ ꯑꯃꯗꯤ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ ꯆꯥꯝꯃꯉꯥꯒ ꯅꯤꯐꯨ ꯄꯨꯟꯅ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯨꯟꯒ ꯃꯥꯄꯟꯒ ꯍꯨꯝꯐꯨꯒ ꯃꯉꯥꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯆꯤꯡꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯄꯥꯟ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯍꯨꯝꯗ꯭ꯔꯥꯒ ꯃꯔꯤ ꯄꯨꯟꯅ ꯆꯥꯝꯃꯒ ꯇꯔꯥꯒ ꯅꯤꯊꯣꯏ ꯍꯥꯡꯂꯤ꯫ ꯀ꯭ꯂꯥꯁ 11ꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯅꯤꯒ ꯀꯨꯟꯒ ꯃꯥꯄꯟꯒꯤ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏꯒ ꯆꯅꯤꯄꯥꯟꯒ ꯀꯨꯟꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 12ꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ 2025 ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯀꯣꯁꯤꯌꯝꯅ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯐ꯭ꯂꯥꯏꯡ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ 94 ꯁꯦꯝꯗꯨꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯑꯇꯩ ꯂꯨꯞꯁꯤꯡꯒꯤ ꯚꯣꯂunteersꯤꯡꯁꯨ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯁꯤꯌꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯣꯏꯁꯟ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯊꯣꯛꯇꯅꯕ ꯀꯣꯁꯤꯌꯝꯅ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ, ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕ ꯌꯥꯕ ꯊꯧꯑꯣꯡ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡꯗ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯂꯧꯈꯠꯄ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯤꯌꯔꯃꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯁꯤꯌꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯇꯥꯟꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯞꯂꯒ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯍꯟꯕ ꯀꯣꯁꯤꯌꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯣꯏꯔꯝꯕꯜ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯃꯂꯨꯞꯅ ꯁꯤꯑꯦꯝ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗꯕ ꯁ꯭ꯄꯤꯀꯔ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯏ꯫ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯩ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯗ ꯇꯣꯡꯁꯤꯟꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯍꯟꯗꯕꯅꯤ꯫ ꯊꯥ 12ꯔꯣꯝ ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯕ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯇꯨꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯒꯦ? ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗꯕ ꯁ꯭ꯄꯤꯀꯔ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯣꯏꯔꯝꯕꯜ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯃꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯁꯥꯟꯇꯤ, ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯑꯩꯆ. ꯔꯥꯅꯤ ꯑꯃꯗꯤ ꯇ꯭ꯔꯦꯖꯔꯔ ꯀꯦ. ꯁꯤꯂꯥꯕꯇꯤꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯆꯥꯗ ꯌꯥꯡꯈꯩ ꯐꯪꯂꯦ ꯍꯥꯏꯔꯤꯕꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯂꯥꯂꯣꯡ ꯁꯤꯜꯂꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯗ ꯆꯞ ꯆꯥꯅ ꯁꯧꯒꯠꯄ ꯈꯨꯗꯝꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯝ ꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯊꯤꯔꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯅ ꯇꯤꯑꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔ 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗꯕ ꯁ꯭ꯄꯤꯀꯔ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯏ꯫ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯆꯪ ꯃꯤꯈꯥꯏ ナꯏꯕ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯕꯨ ꯐꯣꯡꯅ ꯑꯃꯗꯤ ꯂꯣꯟꯅ ꯁꯧꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯤꯚꯝꯅ ꯌꯥꯗꯗꯨꯅ ꯄꯤ.ꯑꯥꯔ. ꯊꯝꯖꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝꯁꯤꯡꯗꯨ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯔꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯥꯜꯂꯛꯇ ꯂꯥꯡꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯨꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯤ.ꯑꯦꯝ. ꯔꯤꯖꯥꯏꯟ ꯇꯧꯕ ꯃꯔꯝ ꯆꯥꯗꯦ꯫ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯜꯂꯒ ꯇꯧꯈꯤꯕ ꯇꯟ ꯉꯥꯛꯇꯅꯤ꯫ ꯃꯔꯅꯥꯏꯒꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯝꯃꯨꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯗꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯛꯅꯕꯅ ꯍꯔꯥꯎꯅꯕ ꯊꯧꯑꯣꯡ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯏꯅꯁꯨ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯤ.ꯑꯦ.ꯌꯨ.ꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯟꯇ꯭ꯔꯣꯂꯔ ꯂꯧꯕꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯗ ꯄꯤꯒꯗꯕꯅꯤ꯫ ꯗꯦꯁꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤ.ꯑꯦ.ꯌꯨ.ꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯟꯇ꯭ꯔꯣꯂꯔ ꯂꯧꯕꯒꯤ ꯔꯤꯇꯟ ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯤ.ꯑꯦ.ꯌꯨ.ꯅ ꯂꯧꯗꯨꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯦꯁꯤꯁꯇꯦꯟꯠ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯔꯤꯇꯟ ꯑꯦꯛꯖꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯤꯕ
स्टेट असिदा सेंटर अमत पीदना अतोप स्टेट सिंगदा पीबगी थवों असि महाइरोय लुप असिना अकन ममोंग यानिंगे ममांग दस यूनिवर्सिटी असिगी तुआन पोस्ट सिंगी पांगथोकिबा एग्जाम दा स्टेट असिदा सेंटर पिरक्तबदगी महाइरोय लुप असिना मरी लेनबा सिंगदा तक्सिनबदगी स्टेट असिदा सेंटर पिरक्किबगी थौदोक लैख्रबने मरी लेनबा अथॉरिटी दा लुप असिना हाइनिंगबदी था कुन हेलब लान असिना मरम ओइरगा नेशनल हाईवे सिंगदा चटपदा खुदोंग सादबा क्या मायुकनबना कैंडिडेट सिंगना तंगाई फदबा फ्लाइट सकदबना अनौ अचौबा सेनफम अमा मथौ तारि मरम असिना सेनफम पुतोप ngamdabadagi कैंडिडेट क्या एग्जाम थानब मतम क्या दगी प्रिपरेशन तौरक्लबसु एग्जाम असि सरुक याबा फंगलोइदबगी फिबम द लैरि महिरोय लुबसना कुपना थिजिनबदा हारिबा पोस्ट अनि असिगी एग्जाम द सरुक यागदबा अपुनबा कैंडिडेट की मनुंगदा सादा हुमद्रादी स्टेट असिदगी ओइरि असिगुम्बा फिबम असि यूनिवर्सिटी असिगी अथॉरिटी न स्टेट असिदा सेंटर पीद्रिबा असि करिगिनो हाइबसि मियामना साउंड सममना बोयहले मरम सिंग असिना पोस्ट अनि असिगी स्टेट असिदगी कैंडिडेट ओइगदोरिबसिंग स्टेट असिदा सेंटर पीरगे एग्जाम सोइदना सरुक याबा ngamnabagidama thabak lakhotkadabani haina mahiroi lup asinasu taksilakli losilakpodo ina tendakwa pawna phammunabana leba kangkhong se hele Shakir Ahmad sayani fazilakadaroba lan asina Manipur gi mipum khudimak hainingai leitana khamthengna wanaringai ser asida hauzik oiriba Manipur gi political gi sarangna basina amuke hena wahali asuklo tanpham asida BJP party masil gi marakta phammunabagi thawong yamna इकाइनिंगाई ओइबा अमदि इमा लेबाक्तगी फमनि हेन लुमना लौइ हाइबदा हाइमम थोक्ले फममुनबदा लेबा कांखोंग सहेले हाइना वाबगाई केंद्रगी सोशल वर्कर जकीर अहामना फोंदोखरेनसु पावमुना मखाताना पलकली CMN Berena resign to kraba matung anawbo lusingba khanabagi damak numit kyani supna hotnarabasu lusingba ma khanba ngamdana president rule article 356 an hanki vaibisi yamna lebak thibani soirakli adugo tentang sumna mayamna thamjaramge hausi ki oinadi mayam pausi matang ase du sinjarage amsum mayam puna anawba update ngamina sena social channel sige mekedi gi myangi mafamda makhata na thamjari mayam puna anawba update ngamina se